Naharup Gram Panchayat ke Manung Chanba Meira Paibi Loop Singh Naharup Huirem Lekai Women Development Welfare Association Naharup Pangkhong Makhong Women Welfare Association Pangkhong Wangma Chaukat Thaudang Nupi Loop Naharup Mayai Lekai Women Welfare Association Naharup Awang Lekai Wakat Women Development Organization na ngasi Congress ki luchingba singna Meira Paibi ima Singbu Lanna Uhanlakpagidamak Yaningdaba Fongdoktuna Wakat Meefam Famkhre Meefam maduda sarukya kiba ima singna Fongdorakibada Handak lamdage Meira Paibi nupi sing Chief Minister gi Bangloda leibaki hauzik oiriba matang sige wari sanabagi meeting tawbobo Congress ki candidate oiriba akoijam bimol amade MLA Mega Chandrana Meira Paibi singbu Chief Minister na kauraga paisa yeli lupa chawai yeli haina social media platform amadi media da Fongdokli ba wafam sing adu yumfam yaudabani Chief Minister unabagi tabaga sidi hanadagi adum chathaduna lakli Meira Paibi singbu Lanna Uhanlakpa hotnariba Congress na atuba matamda singdoraka Bani Natrabadi akan bakhongjang changshilagani haina Meira Paibi Loop Singh na Fongdorakli Siamgi Bangloda sat Meira Paibi ima ibin singna satlaga lupa sanga ni basali low basali haibawase tasengna akhoi Meira akhoi Naharup GP gi Meira gi oina khoi yajaningde ai samaksu satli aduda lupa sanga pirakhibasu leite asida tanarapasi akhoi bu gyan tanaba akhoi bu khangnaba Habdi sugumba khara hairakpadagi hena kaigumba bot amata su khomakhibasu leite asuk yamna Meira Paibi ima iben Singbu atuki matik mana hanthaba thakta akhoi bu lupa sawnga niba lupa sawnga khap nibagi damakte siam gi banglo gi thongjinda akhoi bu lepaga leiba gi moongda mana ngangbase akhoi Naharup GP gi Meira sing gi member singna masi yaningde masi athuba matamda media da sengdok pirau natragadi akhoi ima ibel singna akan bakhongjang changsanjarakani masidai sida mayam warok bibaya de haina masi thamjaragai